ꯅꯨꯄꯤꯁꯤꯕꯨ ꯅꯪ ꯀꯔꯝꯕ ꯄꯥꯝꯒꯦ? ꯐꯖꯔꯒ ꯄꯩꯁꯥ ꯄꯥꯏꯕ, ꯄꯨꯛ ꯐꯕ ꯈꯣꯠꯄ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯀꯩꯝ ꯂꯩꯇꯦ ꯅꯉꯣꯟꯗ? ꯍꯥꯏꯗꯤ ꯀꯩꯗꯧꯅꯤ ꯚꯥꯏ, ꯑꯩ ꯅꯨꯄꯤꯁꯦ ꯊꯃꯣꯏ ꯁꯦꯡꯕꯅꯤ ꯀꯥꯏꯅ ꯀꯅꯥꯅ ꯏꯁꯃꯥꯏꯜ ꯅꯨꯄꯤ ꯊꯃꯣꯏ ꯁꯦꯡꯉꯦ ꯍꯥꯏꯗꯕꯅꯤ? ꯏꯁꯃꯥꯏꯜ ꯅꯨꯄꯤ ꯐꯖꯩ ꯄꯩꯁꯥꯗꯤ ꯄꯥꯏꯍꯦ ꯉꯥꯛꯇꯅꯤ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛꯀꯥꯟꯗꯤ꯫ ꯀꯩꯅꯣ ꯑꯉꯥꯡꯁꯦ ꯑꯩ ꯁꯟꯊꯤꯁꯦ ꯀꯞꯄꯛꯑꯦ ꯁꯤꯅꯤ ꯍꯤꯡꯉꯤꯕꯣ? ꯊꯥ 4ꯒꯤ ꯃꯃꯥꯡꯗ ꯃꯤ ꯑꯅꯤꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯦ꯫ ꯌꯥꯔꯦ ꯌꯥꯔꯦ ꯋꯥꯊꯤ ꯉꯥꯡꯉꯅꯨ, ꯅꯨꯡꯉꯥꯏꯊꯕ ꯅꯠꯇꯦ ꯁꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯅꯨꯄꯤꯗꯨꯅ ꯁꯤ ꯃꯕꯨꯛ ꯀꯪꯕ ꯀꯥꯟꯗ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥ ꯃꯄꯥꯗꯣ ꯈꯪꯉꯤꯅꯦꯕ, ꯍꯥꯏꯗꯤ ꯃꯃꯥ ꯃꯄꯥ ꯑꯍꯟ ꯍꯥꯟꯅ ꯃꯆꯥ ꯄꯣꯛꯈ꯭ꯔꯕ ꯅꯨꯄꯥ ꯅꯨꯄꯤꯗꯣ ꯑꯗꯨꯗꯨꯅ ꯑꯉꯥꯡ ꯑꯃꯨꯛ ꯍꯨꯟꯗꯣꯛꯍꯜꯂꯤꯁꯤꯅꯦꯅ ꯑꯩꯅ ꯉꯛꯏꯁꯦ꯫ ꯑꯪꯀ ꯍꯣꯠꯅꯤꯗꯤ ꯈꯪꯉꯤ, ꯐꯣꯟ ꯇꯥꯔꯛꯅꯤꯗꯤ ꯀꯥꯎꯕꯤꯗꯨꯅꯦꯕ꯫ ꯍꯧꯖꯤꯛꯁꯤ ꯀꯪꯉꯤꯕ ꯅꯨꯄꯤꯁꯤꯕꯨꯗꯤ ꯃꯥ ꯃꯆꯥ ꯁꯦꯝꯗ꯭ꯔꯤꯕꯅꯤꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯦ ꯍꯥꯏꯔꯤꯁꯤꯅ ꯌꯥꯔꯦꯕ, ꯑꯍꯥꯟꯕ ꯄꯣꯛꯄꯅꯤꯅ ꯃꯥꯗꯤ ꯃꯤꯅꯨꯡꯁꯤ ꯈꯪꯗꯦ ꯂꯪꯊꯣꯛꯍꯜꯂꯁꯦꯕ꯫ ꯑꯗꯨꯒ ꯑꯗꯨ ꯅꯠꯇꯕ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥ ꯃꯄꯥꯁꯦ, ꯃꯆꯥ ꯃꯁꯨ ꯍꯥꯟꯅ ꯄꯣꯛꯈ꯭ꯔꯕꯁꯦ, ꯑꯗꯨ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯈꯪꯉꯝꯒꯅꯦꯕ ꯁꯤ ꯃꯇꯥꯡꯁꯤꯗ, ꯃꯣꯏꯗꯤ ꯃꯆꯥ ꯁꯦꯝꯃꯛꯑꯕꯅꯦꯕ꯫ ꯑꯉꯥꯡꯁꯦ ꯋꯥꯗꯤ ꯋꯥꯗꯣꯔꯤꯌꯦ ꯌꯦꯡꯉꯣ ꯁꯨꯃꯥꯏꯅ ꯇꯧꯔꯁꯦ, ꯑꯉꯥꯡꯁꯤ ꯑꯉꯥꯡꯒ ꯇꯨꯔꯦꯟ ꯈꯣꯡꯕꯥꯟꯒꯗꯤ ꯌꯥꯝ ꯆꯥꯟꯅꯔꯝꯕ ꯌꯥꯔꯦꯕꯨ ꯅꯪ ꯌꯥꯔꯦ ꯑꯩ ꯅꯪ ꯑꯩ ꯍꯩꯅꯔꯛꯇ꯭ꯔꯦꯅ ꯐꯥꯒꯤ ꯐꯥꯒꯤꯅꯦ ꯚꯥꯏ ꯐꯥꯒꯤꯅꯦ꯫ ꯑꯣꯔꯐꯅꯦꯖꯇ ꯊꯝꯃꯨꯁꯤ ꯂꯥꯛꯑꯣ꯫ ꯑꯣꯔꯐꯅꯦꯖꯀꯤ ꯃꯤꯅ ꯑꯃꯨꯛ ꯏꯕꯥꯅꯤꯒꯤ ꯑꯪꯀ ꯍꯣꯠꯇꯣꯛꯎꯔꯒ ꯑꯃꯨꯛ ꯊꯣꯛꯂꯛꯄ ꯐꯣꯟꯗꯨ ꯊꯝꯖꯤꯟꯕ ꯑꯣꯏꯅ ꯏꯕꯥꯅꯤ ꯑꯃꯨꯛ ꯐꯥꯗꯅꯕ ꯐꯣꯟ ꯇꯥꯍꯟꯕ ꯂꯥꯛꯏ ꯀꯩꯒꯤꯅꯣꯅ ꯑꯩꯕꯨ ꯏꯂꯥꯟ ꯂꯥꯟꯖꯗꯕ ꯅꯪ ꯌꯣꯛꯀꯦꯔꯣꯗꯣ? ꯑꯩꯁꯨ ꯌꯣꯛꯄꯗꯤ ꯉꯝꯃꯣꯏꯍꯦ ꯀꯥꯏꯗꯩꯅꯣꯍꯦ, ꯅꯣꯡꯃꯗ ꯆꯥꯛ 2ꯔꯛ ꯈꯛꯇꯅꯤ ꯆꯥꯏꯁꯦ, ꯅꯨꯡꯊꯤꯟ ꯆꯔꯥ ꯋꯥꯟꯄꯣꯟꯇꯦ꯫ ꯃꯦꯔꯤ ꯕꯤꯁꯀꯤꯠꯇꯨꯃꯒ ꯕꯦꯁꯀꯨꯠ ꯃꯦꯔꯤ ꯕꯤꯁꯀꯨꯠ ꯑꯃꯒ ꯆꯉꯥꯡꯗ ꯂꯨꯞꯄꯒ ꯅꯨꯡꯊꯤꯟ ꯂꯦꯟꯕꯗꯤ ꯑꯗꯨꯅ ꯇꯧꯔꯤꯕꯅꯤ ꯀꯥꯏ ꯁꯤ ꯑꯃꯨꯛ ꯍꯧꯗꯣꯡꯅ ꯉꯥ ꯑꯌꯥꯏꯕ ꯆꯦꯟꯈꯤꯕꯗꯨꯐꯥꯎꯗ ꯍꯧꯗꯣꯡꯗꯨꯗꯤ ꯉꯥ ꯑꯌꯥꯏꯕꯗꯨ ꯃꯨꯜꯍꯧꯔꯤꯅꯦꯃꯤ ꯑꯃꯨꯛ ꯃꯇꯦꯛꯇꯣ ꯅꯨꯡꯗꯥꯡ ꯆꯥꯅꯅꯕꯅ ꯀꯥꯏ ꯁꯤ ꯑꯃꯨꯛ ꯌꯣꯜꯂꯤ꯫ ꯑꯩꯁꯨ ꯉꯁꯥꯏ ꯑꯌꯨꯛ ꯆꯔꯥ ꯍꯦꯜꯂꯦ꯫ ꯇꯨꯃꯤꯟꯅ ꯅꯤꯟꯖꯥ ꯁꯥꯔ ꯊꯝꯖꯤꯜꯂꯝꯃꯁꯤ, ꯊꯝꯖꯤꯜꯂꯝꯃꯒ ꯑꯩ ꯖꯥꯇꯤ ꯑꯝꯇ ꯌꯦꯡꯊꯣꯛꯀꯦ꯫ ꯀꯃꯥꯏꯅ ꯈꯪꯗꯣꯔꯤꯒꯦ? ꯁꯤꯜꯁꯨ ꯐꯨꯕꯁꯨ ꯅꯠꯇꯦ ꯁꯤ ꯀꯔꯝꯕ ꯖꯥꯇꯤꯅꯣ ꯀꯥꯏ ꯋꯥꯏꯗꯩꯅꯣꯗꯨ ꯄꯤꯔꯣꯅꯦ ꯑꯩ ꯑꯁ ꯀꯩꯝ ꯈꯜꯂꯨꯅꯨ ꯁꯦ꯫ ꯁꯛꯄꯨꯗꯤ ꯐꯖꯅ ꯊꯤꯌꯦ, ꯑꯩ ꯊꯤꯌꯦꯁꯤꯗꯤ ꯑꯉꯥꯡꯁꯤꯅ ꯍꯦꯟꯅ ꯊꯤꯕ ꯋꯥꯅꯤ꯫ ꯍꯣꯏ ꯈꯪꯗꯣꯛꯑꯁꯤ ꯌꯥꯔꯦ, ꯑꯁ ꯇꯧꯔꯣꯅꯤ ꯌꯦꯡꯉꯒꯦ꯫ ꯑꯗꯨꯗꯤ ꯅꯨꯄꯤ ꯐꯪꯕ ꯋꯥꯔꯤ ꯅꯨꯄꯤ ꯐꯪꯗꯣꯏ ꯃꯥꯟꯗꯗꯅ ꯑꯗꯨꯝ ꯊꯝꯕꯤꯔꯝꯕꯖꯥꯠꯅꯤ ꯁꯤ꯫ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯣ ꯑꯩ ꯇꯧꯔꯣ ꯌꯦꯡꯉꯣ ꯑꯩ ꯑꯈꯪꯕꯤ ꯑꯃ ꯂꯩꯁꯦ꯫ ꯑꯩ ꯇꯤꯝꯕꯣꯡ ꯃꯅꯝ ꯅꯝꯕꯧ ꯁꯤ ꯀꯟꯅ ꯀꯣꯜꯂꯨꯀꯣ꯫ ꯃꯥꯅꯤ ꯚꯥꯏ ꯑꯩꯈꯣꯏ ꯖꯥꯇꯤꯅꯤ, ꯃꯔꯝ ꯀꯔꯤꯝ ꯂꯩꯇ꯭ꯔꯁꯨ ꯍꯣꯔꯟ ꯈꯣꯡꯕ ꯄꯥꯝꯕꯅꯦꯕ ꯑꯩꯈꯣꯏ ꯖꯥꯇꯤꯒꯤꯗꯤ, ꯑꯗꯨꯅ ꯆꯨꯝꯃꯦ ꯃꯥ ꯍꯣꯔꯟ ꯈꯣꯡꯅꯤꯡꯉꯤꯁꯦ꯫ ꯊꯝꯖꯤꯜꯂꯝꯕꯁꯤ ꯂꯥꯛꯑꯣ, ꯃꯝꯁꯨ ꯃꯝꯃꯦ ꯃꯇꯝ ꯆꯞ ꯆꯥꯔꯦ ꯐꯖꯅ ꯊꯝꯕꯤꯔꯝꯃꯦ꯫